ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯁꯛꯈꯪꯗꯕ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ, ꯅꯍꯥꯛꯀꯤ ꯖꯤꯑꯣ ꯅꯝꯕꯔ ꯑꯁꯤ, ꯅꯍꯥꯛꯀꯤ ꯏꯌꯥꯔꯇꯦꯜ ꯅꯝꯕꯔ ꯑꯁꯤ 25 ꯂꯥꯈꯀꯤ ꯅꯠꯇ꯭ꯔꯒꯅ 15 ꯂꯥꯈꯀꯤ ꯋꯤꯅꯔ ꯑꯣꯏꯔꯦ, ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯋꯤꯅꯔ ꯑꯁꯤꯕꯨ ꯑꯦꯛꯁꯦꯞ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ, ꯂꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯋꯥꯆꯞ ꯅꯝꯕꯔ, ꯃꯍꯥꯛꯅ ꯋꯥꯆꯞ ꯅꯝꯕꯔ ꯑꯃ ꯄꯤꯔꯛꯀꯅꯤ꯫ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤꯗ ꯃꯦꯁꯦꯖ ꯊꯥꯔꯛꯎ ꯅꯠꯇ꯭ꯔꯒ ꯀꯣꯜ ꯇꯧꯔꯛꯎ ꯍꯥꯏꯔꯛꯀꯅꯤ꯫ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗ, ꯅꯪꯒꯤ 25 ꯂꯥꯈ ꯑꯁꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯅꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ꯫ KVC ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯁꯤꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯗ 25 ꯂꯥꯈ 20,000, 25,000, 15,000 ꯅꯠꯇ꯭ꯔꯒ 30,000 ꯆꯪꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯪꯒꯤ 25,000 ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯅꯉꯥꯏꯒꯤꯗꯃꯛꯇ 25,000 ꯆꯪꯒꯅꯤ꯫ 25,000 ꯑꯗꯨ ꯃꯅꯥꯛ ꯅꯛꯄ ꯅꯍꯥꯛꯀꯤ ATM ꯕꯨꯠ ꯅꯠꯇ꯭ꯔꯒ ATM ꯕ꯭ꯔꯥꯟꯁ, SBI ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯅꯍꯥꯛꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ, ꯅꯍꯥꯛꯅ 25,000 ꯅꯠꯇ꯭ꯔꯒꯅ 15, 20,000 ꯑꯗꯨ ꯑꯩꯈꯣꯏꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯋꯤꯅꯔ ꯑꯣꯏꯔꯤꯕ 25 ꯂꯥꯈ ꯑꯗꯨ ꯅꯠꯇ꯭ꯔꯒ 15 ꯂꯥꯈ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯉꯣꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯈꯨꯗꯛꯇ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯒ ꯃꯤ ꯑꯗꯨ ꯃꯍꯥꯛꯅ ꯁꯣꯝꯗ ꯊꯥꯖꯍꯜꯂꯒ ꯄꯩꯁꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯆꯠꯂꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯝꯕꯔꯗꯨꯕꯨ ꯕ꯭ꯂꯣꯛ ꯇꯧꯈ꯭ꯔꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯐꯦꯛ ꯀꯣꯜ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯅꯉꯥꯏꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫ ꯃꯍꯥꯛꯅ ꯊꯥꯔꯛꯄ ꯚꯣꯏꯁ ꯔꯦꯀꯣꯔꯗ ꯑꯃ ꯑꯩ ꯃꯌꯥꯝꯗ ꯁꯣ ꯇꯧꯔꯛꯀꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯚꯣꯏꯁ ꯔꯦꯀꯣꯔꯗ ꯑꯁꯤ ꯇꯥꯔꯒ ꯃꯌꯥꯝꯅ ꯈꯪꯕꯤꯔꯒꯅꯤ꯫ नमस्कार, कस्टमर ऑफिसर राजेश कुमार बात कर रहा हूँ, दिल्ली कॉल सेंटर से बात कर रहा हूँ। जो आपका व्हाट्सअप नंबर है सर, इसी व्हाट्सअप नंबर पे आपका 25 लाख का लॉटरी खुला है, इनाम लगा है। ये लॉटरी का जो रकम आपको लगा है सर, आपके व्हाट्सअप नंबर पे और KBC ऑल सिम कार्ड लकी ड्रॉ के अंदर आपका नंबर शामिल था, जिसमें आपको 25 लाख का लॉटरी दिया जा रहा है। ये 25 लाख का लॉटरी आपका स्टेट बैंक ऑफ इंडिया के अंदर पहुंच चुका है, जो मिस्टर आकाश वर्मा किसी भी बैंक से आपको कैश करा के देंगे। मैं आपके पास एक पेपर सेंड कर रहा हूँ, उस पेपर में मिस्टर आकाश वर्मा का व्हाट्सअप नंबर है। उस पेपर नंबर का आपने क्या करना है, वो नंबर अपने फ़ोन में ऐड करना है। ऐड करने के बाद उस नंबर का आपने व्हाट्सअप निकालना है। व्हाट्सअप टू व्हाट्सअप कॉल लगाकर उनको बोलो कि सर हमारा 25 लाख का लॉटरी खुला है, हमें कैसे मिलेगा। डायरेक्ट कॉल करेंगे तो बिल्कुल नहीं लगेगा, और आपका वो लॉटरी नंबर आपसे पूछेगा। उस पेपर में आपका लॉटरी नंबर भी होगा, और मिस्टर आकाश वर्मा बहुत बड़े ऑफिसर हैं। आपका लॉटरी आपका नसीब है, आपके बच्चों का नसीब है। आप जल्दी से जल्दी व्हाट्सअप टू व्हाट्सअप कॉल करो और अपना 25 लाख का लॉटरी उनसे कैश करो। जिस बैंक में आपका खाता नंबर, अकाउंट नंबर होगा, आप उस बैंक से आप 25 लाख का लॉटरी कैश कर सकते हैं। किसी बात की आपको कोई दिक्कत नहीं है, किसी बात की कोई प्रॉब्लम नहीं है। लॉटरी आपका है, आपके परिवार का नसीब है। लॉटरी के बारे में किसी को बताना नहीं है। जल्दी से जल्दी व्हाट्सअप टू व्हाट्सअप कॉल करो और अपना 25 लाख का लॉटरी उनसे कैश करो। धन्यवाद।